Ukraine की capital Kyiv Russia na ngasi AYUK ANGANBADA drone amasung missile Singgi Achouba strike ama Toukhre YAMDRABADA MIOI ani SIKHI tarahumdoi ASOK NANGKHI amasung apartment amasung non-residential building SINGDA mai CHAKHI HAINA FONGDORAKHRE Ukraine ki nongpok thangba sarukta leiba front line town Kosanikia da Russia gi air strike amada MIOI ahum hatki amasung MIOI amana ASOK NANGKHI HAINA National Emergency Service ki official singna FONGDORAKHRE lonina Telegram da fongwa post amada strike aduna mathak thangba administrative building amasung manghankhi hairi official singna FONGDORAKHRE firefighter singna building mari da mai chakpasu kanki hairi Kosanikia yauna ba Ukraine gi Donetsk region ki governor Vadya Filanskin na Telegram ki force namada daita leiba waref ama lobagi matam oire amadi Ukraine ki khudong chiningai oidaba mafam da miyam sing chatnaba suma na FONGDORAKHRE nakalamarom da su Russia ki Kursk city ki samudra khongbal da Ukraine ki drone strike amada maina chakpadagi chahi manga suraba nuba macha ama SIKHI haina regional governor Alexander Christian na Telegram ki khuthang da FONGDORAKHRE masina attack asida SIKHI bagi masing asi Russia ki National Guard ki member ama yauna MIOI mari ni haina FONGDORAKHRE Ukraine ki nongpok thangba saruk yamna maru oidiba mafam singda Russia ki force singna mangzil thaduna Donetsk amasung Kharkiv yauna YAMDRABADA mafam tarukta Ukraine ki unit singbu maitiba pikre amasung misal gal lonina drone sing sizinaduna Ukraine ki land ki potjay sing amasung airfield SINGDA strike Toukhre HAINA Russia ki Moscow da leiba defense minister na FONGDORAKHRE lonina Russia ki Donetsk ki village sing loshile HAINA lauthoki